or taking low kibaga center policy da aina thamjanimbadi masi or taking another low bu MLA mkoigi am thajana thamba MLA sibu mam kanagi afaba state amada rule to bugi chap chaba phangengya hairiba conflict shoe group ta nataga immigrant sing aduga illegal immigrants in Chaksa riba punama asigi insurgency sing the operator riba punama asa center na masishu khamdradi nokoi parpataso akoina habiba government akoina khaliba reserve asigi makhada no lamen to hema to wiaro no chap chana shu de leiba kemdo leyo machana aduga atopa shu de ya to insurgency sing lali mamyam se central force sing sina matam chana laksin ba madaka oyeba madugi laksin ba to derdi haiba anobo moina thajaraga pick up toroga honorable chimcha o worship ori bagi asigi izati loirne ba aduna masibu kangera gadi ekona khalisa si lakna bi demakta ma khanmelena central na chap chana khanba raga khallaga ma koi body just people ni haragadi haiba sing do jikliba border buffer zone aduga free movement yataba aja jati ani makta ajiki swasta po hajin bangam daba infan da pangam daba moe da pangam daba si problem sahi ani thani pan changrap issue se haiba o taking head over loibaga madugi manana center su hai directive piragadi ekoi peace and harmony de lakani adu natabida maming khake thamlaga irang loi harbadudi center su ma khoigi haiba new government install to basida mai thigani anna masigi anobo government amalaga anobo pursina haiba peace and harmony propiana ba tobiba asiam chungani adu masida instead of the kana wo haiba home minister masa makna haiba jiki Manipur da ji buffer zone na lejariba amaga makchangya diba aroga koki singi su group ta Cookie Joe group ta ojiki su group ta riba leader sing aduga civil organization sing asi puramak asibu akoina piriba akoina habiba simsagi against that no thobok tobiyaro luksi sanna gidabni ngasidigi no kisu men yaro adu free oiro hana toroga masi oiro matungda free oire na chatok sasin yaragadi hariba IDPS sing both side ki awaba tariba 60,000 muksisu policy amaka puthoraga chatok sasin yaragadi government of India gi makhada home ministry of home affairs makhada tobiyaba ngapiyaba haibiaba tawga infan su kukimyam sekimiya hanjilanba aduga swastampugi policy su puthораga kamaina hanjinhanba moye ka hakayam kama hanjinhanba ba plan sina first priority oidabane ko masi anobo team session masi first priority si proposal torakanda center na accept hogedi akoi manipur sida habiba team session chummi loktabni adubu Ada was team session masi proposal center thamada ignore to batagadi ekoi habi basi maming khapki oina simsa hapani habna koi pajana low bata habne ko asi punak si thoktan ba ekoi ana was team sala posida meamna reiba situation asida kangrup nai rendana ano was center na habi ba leadership bu thaja ba ma thamraga ko kishu Meiteshu, Nagashu, Panganchu, Lady Bopuma, see, Tajaba Makamada, Saminaraga, peace and harmony do, Namna Begin Mota, cooperation peace have Saitigi, I appeal to Zeri. Ozagi wanted to come in and beating was a Hujixi, Labor Post, Sakarshi, Megit and Labor Kontang, Mayam Otopa and Handagam Kanang, they will say success or my Paglap Gitangam Wangalena can be and who will be the new chief minister? Come in and meeting. Subra Nasigi. Topic asida hojiki Delhi le lady siga haragadi yam related to oibuka masida koina yam sum sida yam kupna ko yengbugi di arthadi thokte adubu hojik anoba government formation lakadaba asida mari lenana new simse oidaba ase Manipur ki situation ja sum yengse buka Manipur sida jiki sahi ani ga kitang thani pan mu si problem lakpa aduga irang leiba hojisisu irang loidriba lo kanglup basenda difference opinion yam leiraba amaga amagi wakhalon sida kaido rakadege habagi phawna matam asigumba aduga charangna ba
civil organization singju yam charangba public singju charangba politician sing yam charangba charangnaba aduga kang masen phau he ajik leiba kang ani khaki problem sida muga kang atop pasu muga thok piya baki tanja su leiba asigumba timing asida lakadoriba asi new popular government lakadaba sida kanana rusingde ge haibagi wakhanda yamna serious oina yingba taragadi aina sum thamjaningba sum khanbabudi center na budi khalakani adu hojik si leiba situation sida sum yeng sawak pa yeng mutamda miyang wakhan sida sum bhapna dolan sa ba habdo adu bakak keneba adu kai de hojiki si normally ni maksida aduga asida hojiki delhi sakhiba mutamsida manipur gi issue si roi ma kaw thokhiba to irang si pura kaw thokreba punma se adu kana simsa ogide gieba aduda roi musakreba aduga akhoina yamna ying yabasidi hojik leidiba ngang han date to the national india government da support toriba party role maki mla sing koki kai kobono abu hojiki national india leiba india da support toriba coalition chapina leiba political party punamaki conference masu leiba adu su chakhibani manipur gi problem khak natte hojiki adubu hojik manipur gi problem da mu ying yabasina hojiki date to the okay notification amaka thokchere hojiki hanadi honorable hana puramba nungthombam birena okay register ki leader oina sum leijarabani jo saka suspension leragasu aleibani aduga magi wakhalonda mabu register leader lo thok tabina ma su khalambi ai aduga mabu support to miyam ju khalambi ai manipur ge praja khal khalambi ai mana muk halakhi ni en khalambani adugo ngarang gi loi khare ma halapagi leitre habadi ai masi haiba maramdi mabu legislature leader bu leiraga mabu khalani di lokthok oeba adubu anobo khanna notice thokabna maduki observer su hojiki tarun choktubu khalle observer thamkhre masi election gi anobo legislature gi party leader khanna bagana masi thokiba athadi han begi jo oiroi habani number 1 number 2 the aina masida kanana simsa oirakadagi no badabde ai mi manga khak thamningeba no mi manga si tuan ba category neba aduga centers na hariba manga ain pigido manga si markeda amkhoina madugi chana ba soidana pick up to kan khalleba ka hoji masin manga haido si kaigino bo manipur gi situation juleiba situation siga chana na ba adu yengse ba hojik manipur da anoba simsa oirakpa yabase bjp gi center gi national leader singsina khannido ise party interest de yengbu taragadi party interest de yengbu taragadi party sigi matam sangna party gi da mla oirakpa adu mi da party khakta problem gi nataba mani bjp gi party yangadi tong kai ga bjp party gi yanga ma gi principal leiba ba ma gi party gi oiba masi tong du ya di haragadi akoi thongju gi mla bishojita piropi ai boko asina kam ke gi dong pi do namonda party gi interest party gi ma gi principal yanga ga kuina mla oirapgi monda pbi party gi interest yi haragana aduga ani shubana kamain togani haibantamda masiki achi political party leader mla ya sana politics sanarappa masida piragadi akhoi manipur gi hojiksi matang chare haina center na khanba taragadi kana pini bishimpur gi govindas controlzamda kai gi madu kai gi pigidoino ma changna rasti sanare sanaragadi leibasi mana pingon piragadi politics gi mana tackle to bangudra senior mo oina asigide yang senior yang di monde pifam tho ebako aduga ahum subada amoga kamda pigani hamam tamda hojik leiba bjp gi oina leiba mani mla member singda majority support to bada pc
cái số mà tụi mà là tăng mong muốn mi cái khuôn về họ chỉ phao đi cái nó kỳ với cái kỳ rồi đấy cái đó mà khắc kỳ problem mà cái mà tung in là mong muốn đâu chỉ thì cái vậy mấy đứa mà tôi within majority này hay cái là sẽ tập vào trái pi này không có xem chân cái số mà xin mà là mấy đứa nhà mà cái gì mà là tăng yam ri adum yam bây giờ pi vào thì cái democracy yung sắp lại bạ mộ vậy nè mi yam mi pi sẽ thì speaker pi cái này vậy có xem ahum suba point ni aduga mari suba point dina haiba manipur ki situation ji leiba charang na ba communal class tholi ba amma ma law order ya da ba khot ba panama insurgency command control to gani khokani masi tangai phadana kai ga su masi control to ni bi da chief minister se matik sa ba makha masi ki control to ba ngota ba aduga khang ba asida pi share ga hero ke yesam pi akne ko kai gina bo insurgency control to na ba haibo dak masi situation sida tackle to ga public changes tackle to ba aduga leibo law orders control to na ba imachi matik sa ba haragati hero ke yesam pi akne ba aduga manga suba iro bedana haibo manipur da hui leibo situation sida kanguk ki difference opinion piriba kanguk maga samdai nabi adaba hoji common class to sahi ani gan kanu to wang tam sida thobiba meitei haiba kuki haiba ani marta akanba safu ma lega hoji chathari ba sidedi chief minister ma oiraga both side meitei tu themia ba kuki side themia ba atoba punamakki yengagedi masiki punamakki government ma le kanda ram na kuki na lakso ke no tana khona bi haba ajuga singi interest tana bi haba ajuga tamgi law order le ba IDPS nga awa ba tari ba puna makki ajisu tana bi haba haragadi masina kai da pini within BJP aina haisi BJP me le ngakni ko atopa haide ajuga BJP ma ta sigumba mi se yam tangai phade hojiki hojik situation sida kuki de su tara themangamba afaba chu haiba phatba chu haiba sei bu si aba adu meitei su sei bi aba them su aba aduga manipur gi future gi yasu masida deal to ya na gi dum chimcha deal ka oira khaina BJP mra haidi nungba constituency gi dipu gang mai masina masida je aina haiba point manga sida center na pick up ingba masi point da pick up to bata ga di mugui manga di atopa mugui manga na tana atopa la oeba soala wa topa ma hoji aina hairi budu point manga so asidagi moina center na masi 1 sin da ka wai 2 sin da ka wai 3 sin da ka wai 4 sin da ka wai 5 sin da ka wai haragadi mukhui center da leriba national party prime minister home minister na masi ki interest da deal to ge haragadi mukhui manga marak ki soina khangne ba aduna to bida maduna to bida hoji hairi point de ki nat to bida chumnagi sum akoina any ama habaga akoina a hare a b c haba aduga makhoi center na sanani mongda sanabadasu makhon thorodaba ama khangadi hoji manga sigi nataba marak khangene ba ko aduna masiji aina haiba point sidi manipur gi the leriba situation si amna critical oiropa juncture sida leadership khanbese manam cha de bhap ta khallaga yingaga center na khalloyaba yam issue adugi based oida sir si khalakneba adu issue based hargadi haiba hojiki party interest da oraga si orani aduga politics da sang sanara paraga si orani aduga majority na support to me ya si orani law order haga si orani aduga hoji crisis to ibasigi go beating to banwaina baki haga si orani haba asina taw issue se de leyambo in khallewa masi marakta ne ba khandoi ajuna masi da sum yembo se koina yemu yai akoi manipur gi da tawlaka ba center gi policy haiba makai center haiba sidi hoji chali ba delhi le ri ba singse moi mukhui kana no gi khangdri bhap tang ka family ni aduga home minister aduga hoji ki national leadership party ge national leadership chu hoji kana chim so oi de ge khangde ba hai su ngomai moi adu except prime minister na dictate to kani prime minister na khut thilak podo home minister na
ꯂꯥꯎꯊꯣꯛꯀꯅꯦꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯈꯪꯉꯀꯥꯟꯗ ꯍꯧꯖꯤꯛ ꯑꯣꯕꯖꯥꯔꯚꯔꯗ ꯁꯤ ꯂꯤꯗꯔꯁ ꯈꯜꯂꯣꯅ ꯍꯥꯏꯔꯛꯀꯗꯕ ꯑꯗꯨ ꯈꯛꯀꯤ ꯄꯨꯡꯌꯥ ꯈꯛꯇꯅꯤ ꯍꯧꯖꯤꯛ ꯉꯥꯏꯅꯔꯤꯁꯦ ꯑꯗꯨꯕꯨ ꯃꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗꯅꯦꯕ ꯃꯅꯤꯄꯨꯔꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯁꯔꯟ ꯂꯩ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯏꯟ 5 ꯑꯗꯨꯗꯒꯤ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯒꯗꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯤ ꯍꯥꯏꯗꯤ ꯃꯈꯣꯏ 5ꯗꯒꯤ ꯁꯨꯛꯍꯦꯟ ꯍꯦꯜꯂꯣꯏ ꯑꯇꯣꯞꯄꯗꯤ ꯈꯜꯂꯣꯏ ꯑꯗꯨ ꯚꯥꯞ ꯉꯛꯀꯅꯤ ꯑꯇꯣꯞꯄꯗꯤ ꯑꯗꯨꯒꯤ ꯏꯁꯨꯗꯣ ꯑꯩꯅ ꯁꯦꯟꯇꯔꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ political party punamakna manipurda afaba government aduga afaba leader khanba habisidi koi state adunadi politicians singnadi khandi khangadabani adubu khanba ngamdre khanba ngamdaba habisi aikoigi manipurgi registration singda hoji kariba singsida asoiba masu oi dubu national party ojaragasu hariba national party ojo national party kariba MLA singsina imphal da leiraga manipur sida leiraga moi leadership phaba khalaga aikoi mabu ohelage center da pukhat paipsi tangai phadena manipur da ngairiba MLA singi magun oigidabneba hoji magun leiba MLA de oidre adu maramdi mokhoina topam thokpa mokhoina aikoi leadership ma oiraga manipur gi situation da center ga state ka asima kasu phajana sanaba aduga leiriba manipur da leiriba hujik thoriba issue man oiraga di koi samdaina bisi khat phagani na khanba wongmdaba MLA singi responsible leiraktraba asigumba tanjana ama oireba aduna akoi falsu phatasu akoi mayamse aina ahamba raung thamjanimbadi hojik leiriba punamak ase aidi MLA singsu lingje manaba masangeba hojik asukui matik luraba tanja sida pha aikoina mabu illaga aikoina mabu tawraga aikoi afaba state amada rule townabagi government afaba ma oinabagi damakta ma oirasi koina mokhi leriba kuin kutra mar pha mokhi ubang maktaba adubu madu ubo mahutta masana loimak lusingbo oininglapa masigi ego amakak masamsada aisho MLA manina oiyaina aisho MLA mo oiyaina simsa oiyaina haibo khalunji loina reikiba asidagini masidagini ba khoi manipurgi hojik leriba situation asida opinion piba ngamdrise aduga national party da afaba su ngamdaba aduga pressure su piba ngamdaba issue gi maram su ngamdrise masana roiba simsa oiragadi center da pi gramina ayaba pi gramna khoi loimak noi da khalapado akhoi yarani na hairurabani na center na abu khalakatra saurugadi yaroi center da khoi pressure to da abu reject to kadra aduga manipur gi issue sida kuki da naga da aduga panganda maitai da asigi wa hairuragadi ai shoiradra crisis they throw manipur interest ngaluragadi ai si leader pangoidra ba akibaduna thanbadagi damakta center pressure pi ngamdana hojik leiribani aduna masi punamak ase aikoi yengba matamdadi aikoi tungi yenglaga runs dise kamhaina sanagadege abase ai decide to honingi aduna hojik aikoi yam darka oibadi party da gi yenglaga khanbigano aduga kainugi senior politician nena yenglaga khanbigano aduga asida law and order maru obadi law and order ga ma hojiki peace and harmony pura pangaweda leadership jam daka oyeba aduna kangu masenda amato oiba yengba mi yengba ngamba MLA amakha pu khanbi daka oi masi punamak center no ji khangi kana bu khalaga yagani habsi khangi aduna masi ji ahamba round da ina khangni madi asimba afaba mak khanbiu habsi ai apini okay thank you so much am nungai jai ojana su tungan ba ojagi akoigi maram manga khakta haitari yenga kan se da akoina kamaina khanba yai bagi tungan ba potpi adubu huji akoigi hypothesis me amam thambi ki oja but mayam sigi khandara baduda akoigi yauki da haitari da hypothesis da adu ko kem chanje huji oire aduga deputy CM sina nemcha ki gen oire ba yai heba form sima laire aduna huji oja maha khala ibesida kem chan khalak pasida tena oja kamain thabiri masi koi sobala asai aina manga haijekre issue gi mutungina point by point adubu aina aroi bida haikibudo
central government na central national leaders sina mokhoi gi apamba moi ga kusam na biya ba mi she madu su oira piya na hai ki bani ado akoi yan hambada masigi in comment meeting da akoi honorable Yumnam Khemchan anova simsa ogdabu ai egi side ki shu congratulation pijari aduna masi aina haijari bu point sidi hauji hairi ba singbai gi Yumnam Khemchan da center na koi gi national party gi leader singsina ma bu legislative party gi leader oina anova simsa manipur da ma bu khaliba asigi maram akoina sum yengmi yai kai ke orkasu asai gi expert niyam adu thanam laga chali se ma du central gi leader singi wakhalonda hariba expert daka oibudo madu da moi udre haba mandi makhoi center na khusam naraga ngangba khopa tobiya ba khopa yes torsi khorasi dwana toraga nakra telaba thamanga tuksida chapinna gadaba policy program party interest da ngangba khopa aduga sige sina sinena tobada khusam gadaba mayam ma da khalam tungda mabu khalmanena lawsi aduga ani subara point sina manipur gi legislative party gi MLA singsina makhoi central thongki base issue based da khanbi hai ki dreba issue jin marai ribo manipur ge situation asige chana gadaba masigi kana gadaba amasi social propagam gadaba leader se khanbi hoina center da thongki deba moina kamai thami center na daka oiba center na si pharani haibudo center gi apam khalakpada ko objection leitre central role mixina kre ade central gi apam mi haibudo ko sinjumei gi honorable MLA si oire maramdi center gi policy makhada manipur the chalai do ribani aduga anakpa yam telaba ma asida election su mu lakdo ribina masida hariba center na khaliba sigi policy nungi wakharundi koi ubangam boy adu ma khoi gi leader singi khaliba prime minister home secretary khaliba wakharunji ekoi manipur da afaba process mabani khut leire aduga masi matam kha sang na sathaki sunu haiga su mabani khut leire adu afaba maka aina hoji central leader na afaba khalabni na moi apa ma khalabnina jiki honorable Yumnam Khemchan mu khalabnina hoi situation ji kamain tawni tackle tawni habam tamsida center na afaba ma mu pa ma khalabnina magi sason ji afaba sason mu ohenge uga magi leadership makhada peaceful proke hargadi haiba mai thibia de koina select toriba MLA ase mai thibia de no wasim sase matam ga chunaba Irang asiga mabu thamnaga simsa mo oina rule to hange state administration fabo mo poke peace and harmony poke haraga thajaraga thammanina aduragadi kaido butai hek o taking lo ki baga center gi policy da aina thamjaning badi masi o taking ano barlo bu MLA mkhoi gi am thajana thamba MLA sibu mam kanogi afaba state amada rule to bugi chap chaba phangin geragadi hairiba conflict ta shu group ta nataga do immigrant sing aduga illegal immigrant sing chaksal riba punama asigi insurgency singda operate to riba punama ase center na masishu khamdradi nokoi parpataso akoina habiba government akoina khaliba reserve asigi makhada no lamen to hema to yaroi noi chap chana su de leiba kemdo leyo machana aduga atopa su de ya da insurgency sing lali ma myam se central force sing sina matam chana laksin ba madaka oyeba madugi laksin ba to derdi haiba anobo moina thajaraga pick up toroga honorable simcha o worship ori bagi asigi ijati loirne ba aduna masibu kangera gadi ekona khali sia si lakna bi demakta ma khanmenina central na chap chana khanba raga khalaga ma koi bodi des pibni haragadi haiba sing do jikliba border
buffer zone aduga free movement yadaba aja jati ani makta ajiki Churachandpur haijin bangam daba Imphal da harak bangam daba More da harak bangam daba si problem muji sahi ani thani pan changrap issue se haiba overtaking head lo loibaga madugi manana center na su hai directive piragadi ekoi peace and harmony de lakani adu natabida maming khakki thamlaga irang loi harbadudi center su ma khoi hariba new government install to basida mai thigani anna masigi anobo government amalaga anobo pursina hariba peace and harmony propiana ba tobiba asi am chungani adu masida instead lo de kana na hariba home minister masa makna hariba jiki Manipur da ji buffer zone na lejariba amaga makchangya driba aroga koki singi su group ta Kuki Jo group ta ojiki su group ta riba leader sing aduga civil organization sing asi puramak asibu akoina piriba akoina habiba simsagi against that thobok tabu yaroi luksi sanna gidabni ngasidigi nokisu men yaroi adu free oiro hana toroga masi oiro matungda free oire na chatok sasin yaragadi hariba IDPS sing both side ki awaba tariba 60,000 muksisu policy amaka puthoraga chatok sasin yaragadi government of India gi makhada home ministry of home affairs makhada to wi aba ngapi aba Haibi aba tawraga Imphal na su kukimyam sakibya hanjilanba aduga Churachandpur gi policy su puthoraga kamai na hanjinhanba More ka hakayam kamai hanjinhanba ba plan sina first priority oidabane ko masi anobo team session masi first priority si proposal tawrakanda center na accept hogedi akoi Manipur sida habiba team session chummi lo tabni adubu Ada was team session masi proposal center thamada ignore to batagadi ekoi habi basi maming khakki oina simsa hapani habna koi pajana lo bata habne ko asi pumak si thoktan ba ekoi ano was team sala posida meamna reiba situation asida kangrup nai rendana ano was center na habi ba leadership bu thaja ba thamraga ko kishu Meiteshu, Nagashu, Panganshu, Lady Bopuma, see, Tajaba Makamada, Saminaraga, peace and harmony do, Namna Begin cooperation peace, Saitigi, I appeal to Jerry. Okay, sir. Yang pasanda Oza may bunat hambikre. Ozi Oza na su Oza ki hypothesis ta by giving 5 reasons. Sida ki base taro khalak pe yaina have da ama po yaw da bida akoi ki yumnam khemchanchi chief minister anong boina khale adubu maha khale iba si da wahang mayam ama tholak pa nei na bigiruma mayam lak pase kai ginu hai kan da chief minister anong ba khan ba ama sung khan da ba akoi hujik Manipur da hujik yamna maru oina need of the hour impending wena akoi ki thrak yalaga leidu posi Chatpa yadriba free movement ni halu aduga highway da atingba thamiba buffer zone IDP gi resettlement chuma mayam tangdu leita dri mayam se masi se purana koi mai cha hujik laidimni masi puna magi sop to wese need of the hour ni masi se huji anau bakhala iba leader na select toraga newly elected oidiba chief minister sina masi da with the support and help and coordination of the ngasagi center masi se loisin bang ngamgadori bra haiba wahang si chaw thoglei masi ni Manipur da huji akoina darkar oidiba si state asida mai horiba state asida otherwise akoi is he a consensus candidate or a compromise candidate? Have a question. It's all no laka do ribne. Aduna ozaring aduna mahakna stian kraba matam sigi manungda lamdam masu to ibe issues me amsi loishanara pakalak pa khongthang da mai paka do ribra. Adu sab kanogi with the support and coordination of center. Adu if he fails ngamda taragadi center na sigi responsibility se logo do ribra. Haipa wafam dum chaung lani adungam da taragadi masi prajagi site gi prajagi response side karamba mamang de gisu masi question lai se keno kana center na thawas hadabagi center na thos hadabagi center na meeting chang dabagi haipa wafam je hanjin kwen lauraga labni if centers na hana phajana determine decide toragadi tawgena khalagadi overnight solution ba yabni haipa wafam je scholars singna akhang hai me amna forum masi su hanjin thapro wafam ne haitare aduna 10 kra mata masi gi manung da new chief minister sina mayam gi expectation issue sing ki resolve ton bu lambi da positively masi sat solution banna ba masi solve to banga ba ka taragadi matam center responsibility logo do ribra aduga prajagi public ki ngasai gi amuke na magi outcry adu consequences se mukari lakpa ya have do achok bo hang amasum hangi ai oza mai bon lak chi oza kamain thambini matam sida if he fails center responsibility se logo dra aduga hamu hana degi thengba lakpo consequences se en phibam thi do ribra kamain lak thambini oza
tentang thamrage masi koi honorable minister MLA new simsa oida basi center gi yaba makhada oidu yini ajuna masi ekoi leriba anoba simsa oida basi aigi side hairagadi masi center ni yaraga haprak abina aidi masi yamna lebok phaba haibitare lebok phaba haibati leibes manipurda situation leiba punam aksi magi leadership makhada center na help to urani hana thursday adu hargati soidra masi problem shop to kani lowe ko masi gi shop to agadi haiba anoba simsa oiduriba imnam kemchan honorable MLA singjumai asigi lebok phaba mo oini adu ma lebok phaba haibati manipur gi parja punamak lebok phaba oiduni ing tapla panina adu akoida asida akoina sum yembu yabadi akoi misigumba anoba simsa oihelu popular government ama thambiu haiba miyam gi kholaw ama lauri banina adu ri lauri bo punamak ki ningba thungba haibado oire anoba government la ani anoba simsa la ani adu ri akoi leriba manipur da leriba kokishu maduda jiki anoba government support toriba leadership anoba PBO hana moichu afaba suggestion to miai aduga khuisu anoba government ama thambaina manipur parja miyam nasu role mak pamki ri pamlagadi hol leriba akhoina aigi opinion ledi hoju nauna pudoriba honorable simsa sida akhoi parja punamakna civil organization punamakna parja singsina leriba politician group sina aduga all political party regional party punaksina kayamuk manipur interest da ma support to bi ai habise koi yengseba masi natabida anoba simster harpa center harpa sida cooperation pi da taragdi ekoi center da taina bi aroi government taina bi aroi pajana cooperation pi from thoeba masi pi gadi ekoi isha ithandana problem create to bani ayodi leadership politician sing koi habi aroi political party sing habi aroi brain pi bi aroi raidiba anoba popular government lapio ji myam kholauni masi popular government la aga anoba government la pasina haiba situation manipur oji tangdu reta da myam si shop to ne ba haiba si myam wo khaloni adu gadi lang riba sida masigi ningma thungna bagi no ta kai support da ka oige civil relations zindagi na kai support da ka oi koki na su mitai na su naga na su pangan na su leriba atupa community atainesu kai support da ka oigeba manipur si inga tapna thamna ba manipur territorial integrity center da kai lo yagiba promise yauraga hairaiba madu center na political party akanana home minister na prime minister na manipur territorial integrity thukai na commitment ma piki bani madu ki makhaga leadership anoba larabani adu madu mapiriba commitment piriba national leadership PM Home Minister ki commitment makhada appoint ropa simsabu ekoi cooperation piraga haiba pulmak su manipur kai hodaba ekoi makasu dangdu lita bal lafa amaga yengthina riba amaka thokiba pulmak asi anoba simsa wasak over mi adudegina myam kha handokna raga apunba oin support raga manipur afaba manipur ma pura hanba bisi myamgi pamnungni khali aisu pami masi soidu sulakani khali adubu masi koina puriba honorable simsar gi oiruriba anoba simsar sigi wakhalonda masi masu pamungani aina telba matam sida akoi simsar oingaida halo problem khadi shop togena ma khata ma ga pamase khalongani madu apambado namna buidamukta masu center na mabu yara pirapurina masu center da haijaraga athum da purapa habasida ekoi meduda koi honorable chief minister anoba sida koi pura tangsilaga support toraga masi manipur afaba manipur future de leiba manipur adoga noksi chanana leidaga hojik leiba irang punama asa hanbe yana bagi doctor menam cooperation piraga afaba government ma thamna banam matamda ekoi harausi adoga nan koi mi riksing ne sakiba khongchat ado adugi anoba government la pasigi panthung lokhiba resolution leiri ka madu resolution da 1 2 3 4 8 leiri maduda
ꯀꯝꯕꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯄꯥꯝꯕꯗꯣ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯃꯗꯨ ꯌꯦꯡꯂꯒ ꯁꯦꯟꯇꯔꯗ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯕꯁꯦ ꯑꯔꯣꯏꯕ ꯔꯥꯎꯟꯗ ꯊꯝꯖꯒꯦ Okay, Oza, thank you so much. Oza, aroiba round gyunang ngasi Oza. Hairiba anoba akoigi chief minister singsina khongthang singse paikhalakpada haidare akoigi positive lomna changsilakna ba amasung thabak thoram singe pangthokpa ngamna ba changsilakpa khongthang singkidaida effectively pangthokpa ngamna ba amasung fruitful over result to purakna baidam ka ten khab matam sidaida tawhaning ba haidare Oza kamai thambini ꯃꯁꯤꯗꯤ ꯑꯃ ꯂꯩ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯃꯤꯅꯤꯠ ꯑꯅꯤꯒꯨꯝꯕ ꯈꯛ ꯉꯥꯏꯔꯦ ꯑꯗꯩ ꯀꯃꯥꯏꯅ ꯊꯝꯖꯒꯦ ꯑꯐꯕ ꯊꯕꯛ ꯇꯧꯍꯟꯅꯤꯡꯕ ꯇꯧꯍꯟꯅꯤꯡꯗꯕ ꯍꯥꯏꯕꯁꯤꯗꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯗꯤ ꯑꯐꯕ ꯍꯥꯏꯕꯁꯤ ꯄꯥꯝꯃꯤ ꯑꯐꯕ ꯇꯧꯍꯟꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕꯁꯤ ꯑꯩꯈꯣꯏ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯥꯛꯄꯁꯤꯅ ꯃꯁꯤ ꯈꯪꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯐꯕ ꯄꯥꯝꯃꯤ ꯑꯐꯕ ꯇꯧꯍꯟꯕ ꯄꯥꯝꯃꯤ ꯄꯥꯝꯃꯤꯕꯁꯤꯡꯁꯤꯒꯤ ꯁꯛꯁꯦꯁ ꯑꯣꯏꯕ ꯑꯣꯏꯗꯕꯁꯤ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯒꯤ ꯃꯊꯧꯅꯤ ꯃꯁꯤꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ इहान हांबदे थमजनिंगबदि अफब तौहनगे अखोइगी अपाम्बा मणिपुरगी अपाम्बा मणिपुर प्रजा मियामगी अपाम्बदो थुंगेंगे हरदि हाइबा अनौबा लीडरसिदा कोई थाजबा अमा थंबा अमा चंगी प्रजा मियाम अनि सुबदना मसी प्रजा मियामना हाइरिबा सेंटरना थमरइबा अनौबा चीफ मिनिस्टर असि ओइदोरिबा असिबु अखोइ प्रजा मियामना थाजरगा थंबदो सेंटरना उबा तागदि सेंटरसु प्रजा मियामगी वखलोंदा थबक खर तौबि फबनी तौबीरकनी खली अदुदि प्रजा मणिपुर प्रजा पुनमकना सेंटर दा थाजब थंबा मतमदा मदुगी मखा पोलेबा सेंटर ना कोई थबक तौगदबसे अदु अखोइगा सेंटर गा गवर्नमेंट सिगा अखोइ यिकनबकी टाइप टुदा लेरगदि मदुनदि अखोइ मणिपुर दा अफबदि लाओय अदुना पुनमक असे कोइ थाजब थमनबा ताबनी लीडर ओरिबसिंग प्रजा ब थाजब थंबा प्रजांसु लीडर ओरिबा दुबु थाजब थंबा दु लीडर नसु सेंटर ब थाजब थंबा सेंटर नसु लीडर मणिपुर गे स्टेट मबु थाजब थंबा कान खक्तदा अखोइ अफबा मणिपुर अफबा होजिक हाइबा इशू से लोइमक सॉल्व तौगनी खल्ली मसी पुनमक से आइदि सेंट्रल की थमोइ सेंबा सेंट्रल गवर्नमेंट थमोइ सेंबगी मखा पोले मणिपुर दा तेना गवर्नमेंट लेगिदब मतमसिदा सेंटर न थमोइ सेंगदी मसी काइसु नति लोनमक की अफबा ओइने अइना सा हाइबदनी पुनमक असे सेंटर ना हाइबा मखादा लोनमक इंथगदब पुनमक लेबनिना सेंटर की थमोइ सेंबगी मखा पोले केगमो थमोइ सेंग गवर्नमेंट लेरेना अनौबो गवर्नमेंट लेरेना अनौबो चिमस लाक थंबगा लोनेना मोइ थमोइ सेंगदि मतम खरदि अखोइ हजिक लेरिबा इरांग से सुम चखिगनी अदुबो मसी थमोइ सेंगदि असी था अमा अनिरगी इन तप्पा हैबदु लाकनी हैबना इ थमजरी ओके ओजा याम फजबा वफम क्लोजिंग रिमार्क तो ओजा माइबोना थंबी सेंटर की थमोइ सेंगबा सेंटर ना थमोइ सेंगना खोंथांग सिंग पाइखतपा अदुगी मीटिंग चंगबदु यामना मग दरकार वेदुना खेमचानबु चीफ मिनिस्टर अनौ बोइना खलकपसी इट्स मोर देन जस्ट अ leadership decision hain thamjage